Masagi yumda hanjinba yadana leiriba nupi angang singgi mikap mirau khosing Prime Minister Narendra Modi na tashinadana leiriba karigino chahi ama helaba irang asida Manipurda amu fauba chatriba karigino haina Lok Sabha ki member Alfred Arthur na parliament mifamda hangkre Senba choyasi ki union budget ka mari lainana Lok Sabha da chathakiba divaramada Lok Sabha ki member Alfred Arthur na hai mamang takta lebak asigi union minister kayana ngaihak leitana awang nongpok stat singda laklam labado Manipur ki irang ase hek haukibadagi lakidriba karigino Manipurda tangdu laita hanaba khonabada chief minister nongthombam biren sindokpa ngamdana leiriba sina karigino chief minister sindokpa habasi prime minister na irailai pangthopa ngamlabaso ngasi fauba sindoktana leiri Manipur gumba pikraba staramada tangdu laita ba hanjilhanba ngamdrabadi asuk chaukraba leibak ama karamna ngak sengadawribano hainaso atharna hangki Anoba union budget ase kubna nainabada finance minister Nirmala Sitharaman na Manipur gi matangda mayek sengna khangdre haibasi khangba ngamlei Manipur hairiba starasi per capita income khwaidagi nyamba amasung inflation gi chang khwaidagi wangba starama oiribani chahi 35 gi manungda khwaidagi tamchina Manipurda thengnariba ichawadu paladuna atharna hai Anoba union budget ase anti people budget ni Union budget puthokpada karina miyam gi apambano amade karina miyam gi mayokta leibano haiba khangdokpa ase yamna luba hiram amanate nakalamaromda Prime Minister Narendra Modi yauna ruling BJP da yauriba kudingmangna Modi leirabadi pumnamak oithokani amade Modi leiba mafamda achumba wayal fangangani haiba wafam sing phongdokna duna leire Adum oinamak Manipurda thokliba irang asigi achumba wayal karamba matamda fangankiba leikrabage India gi sarugama oina Manipur gi miyam da so Manaba budget pifam thoi miyamna parliament ki member ama oina thagalakliba si house ta wangang sing adu khak tanaba thagalakiba nati haina su khoi saunaraba Alfred Arthur na house ta thamki Madam Chairwoman, what has happened in my state of Manipur in the last 15 months? This is no joke. Since the coming of the NDA government in 2014, every single day or week has not got by when we have not seen a union minister in Manipur. Every single week we would see a union minister. Where are they today after the 3rd of May 2023? 2023 के बाद एक मंत्री देखा नहीं मणिपुर में क्यों मैडम चेयरवुमन अपना प्रधानमंत्री जी से हम पूछना चाहता है मेरा दिल कहता है सच आदमी है प्रधानमंत्री जी सच करना चाहता है दिल में खुलासा है तगड़ा वाला प्रधानमंत्री है हमको समझ में आता है 56 इंच कहीं नहीं लेकिन उसको समझदार है कि अपना देशवासियों अपना नागरिक लोग मणिपुर में अभी खाना पीना तक भी नहीं मिल रहा है रेफ्यूजी कैंप में 15 महीना किसको पुकारो किसको बोलो अपना मुख्यमंत्री से आप पूछ लीजिए वो खुद दिन भर दिन उसका मुंह से जो शब्द निकलता है सिर्फ मारने का पीटने का क्या है ये मेरा देश है क्या मेरा परिवार ये देश देखने के लिए थोड़ी ना सैक्रिफाइस किया है मैडम